yankai bonda with security ama yauna manga makthakre online Manipur YouTube channel as being birba mayam pum nang pu amuk han taram lok sari han badiam na maru pawa ma abde thamjage pajin kiba khulngak pa khunja manga na court na bel pikre numidang weram pung manga hen ba phawbudi thaduk tri haukiba September tang tara taruki numidang pung nipan makhairum taba matam da Manipuri police ki special commando ki team aman Imphal East ki kong badalai ba mitei mayek high school maya dagi khulai ki kono na fakiba khulngak pa khunja volunteer manga adu ngasi mari leina ba session judge Imphal East ki court puthok laba matung lupa lising yankhai gi PR bond bel pikre bel da thatu kraba khulngak pa khunja volunteer manga adudi moirang them anan singa sahini fuga manga apok pa leikhi jaba chau singa singjamai makha sorok khaibam laikai athokpam kajit Elias kisorjit chahi kuntra ga mapan apok pa dhananjoy kongba nongthongbam laikai lokrakpam Michael mangang sa sahi kuntra apok pa L Iboton khurai ahongai kontho jam Romeozit mitai chahi kungani pan apok pa ke megazit chagolban sayang amadi kaisam Johnson chahi kuntra buka manga apokpa leikhidraba ke ibumcha singjimai sorok khaibam laikai ni court na miyoi manga asi bel pikraba sunga sinungtin pungka manga ga makhai ta phawbuda miyoi sing asi police custody de gi thadok tana laikhi thawong asi upen da phongdok tuna masing yamra nupa nupi sing ne Imphal police station da thomjilak tuna thadok na kholau lauki police na tiar gas cell ahum lak kap tuna miyam adu nupi land complex phawba Bengali High School mapa phawda tak thuki loina miyam pumna makna court bel pi khraba na manga asi thadokpa ngaina duna leina mi manga se ngasi Imphal is session judge ki court video conferencing ki khuthang da case asi ki hearing chataki khulngak pa khunja volunteer manga asi ki maikai digi advocate Victor Chitranjan amadi Jonina lepki haidiba khulngak pa khunja manga mak court puthorakhi de virtual gi khothang da case asi gi hearing chataki khunja volunteer manga sing asi uripok cherap court puthokani tabagi masing yamla miyamna court asi da thomji lakhi masing yamla security force na court manung amasung akoiba mafam da kan section thorang lokhatuna ngaksen bagi thabuk chataki serek sidang asi nungtin pung ahum khara helakpa matam da court na makoi manga PR bond da bail da thaduk pagi order thoki order adu da makoi manga hiram mari ngakna chatna ba sukhangan ki hiram sing adu gi manung da hairiba case asi gi Makataba investigation chataba matamda makhoi manga na mating panggadabani makhoi Manipur thadok tun atop state chatpa yaroi haibana chingba yauri makhoi manga court na bail pire haina order thorakpadagi court ta thumjilakkiba miyam haraw phongdok naki loina na makhoi manga bu police station dagi thadorpa ngaina bagi damakta court thadok laga chatna mathangi update asina Churachandpur yawna mafam kaya dagi lakhiba nungmai sing athu matamda phagatna ba DGP da khangan khre megi tang ahum dagi haukiba irang haubo numit adumakta Churachandpur bazar da lebe Churachandpur gun house tagi nongmai laukiba amadi Manipur gi tongan ba police station sing tagi laukiba nongmai sing athuba matam gi manungda khomgat naba Manipur lenga ke home department gi maikai tagi Manipur police ki DGP da khangan khre Manipur Human Rights Commission lokut kiba case amaga mari lenin amadi commission gi chairperson retired justice UB sana Manipur gi chief secretary Vinit Joshi da point taruki recommendation ama supi khre recommendation adu gi manungda lanjener lebe music sing na han leram pa mafam sing ngak senduna thamba relief camp sing gi in matching da MGNRAG gi thabuk suhan ba yauna makhoida mathauta ba training sing piduna senthok lambi lehenna ba hodna ba lanjenna ba yauri ba mahiru sing gi mahima sing tambada changba potlam sing ningthina piba in matching gi tangai fada na changba potlam sing wat handana loina na chayol amagi manung da nong makha koira ba su relief camp sing da satuna in matching gi haksang gi phibam yengsin ba haibina sing ba yauri panbai mamang chayol da paumi sing na wangang laduna Inspector General of Police Operation IK Muibana haikibada hauzik thokliba irang asda security force tagi namduna lokhiba kuchu kulai sing gi manung da nongmai lising umsahum yankai gi mapan amasung tongan tongan ba makhal gi nongmai maru lising taraga manga ga yankai di hauzik phawbuda khonggat pangam khre haina phongdokrabani amarom da irang asigi manung da security force tagi nongmai lising manga henbaga loina nongmai maru lak kaya lokhiba gi report tawrakhiba lai mathangi update asna somana film amadi culture ga mari leina bathabak thorom sing yawbada athingba leite sagotkani film forum film actor somagi mathakta kanglipa kan balup na sirakliba maran sing adu film forum na yabangam loi haina forum gi chairman L Surjakanta na haikre ngasi Manipur Press Club ta pangthuki paumi sing ga unaba amade L Surjakanta na haiki somana film amadi culture gi mari leina bathabak thorom sing da saruk yabada film forum na mapung phana sagotkani amadi athingba leite somana My Home Indiana Sinbar Northeast Festival da saruk yara
बगा लोइना न्यू दिल्ली की जंत्र मंत्र द पांगथोकिबा मियामगी मिफुम द सुसरग यादुना मणिपुर द हौजिक ओइरिबा साथीरबा फिल्म असिगी मतंग द मचंग ओइबा वफम फोंदोकिबा अदुगी दमक फिल्म फोरम न थमोइ सेंगना थागली कनागुम बलुप अमतना मणिपुरी फिल्म की थौमी अमगी मथक्ता अथिंग बथम दोक थमजिन तोबिगनो फिल्म फोरम मणिपुर द हाना हाइबिरउ मणिपुर की फिल्म की एपेक्स बॉडी अम ओइरिबा फिल्म फोरम मणिपुर न तौफम थोकपा थबुक सिंग तौनबगी तंजा पिबियु हौजिक लमदम सिदा सोकनरिबा सीबा चंगबगी लानफम दगी नाथैनबा होटनबा मानबा लंबी सिंग पुथोरकपदा फिल्म फोरम मणिपुर न पुकनिंग थौगतलोय हाइकी वीडियो सिंग बिबगी मैम पुम नंगपो मुकहना थगचरी अनोब अपडेट की चैनल सब्सक्राइब तो थैंक यू।